Ngasi nungdawon phongkhiba kangla paudagi maroiba pau khara khangachiraga miyamda khulol tamjige citizen ama oibagi hak phangdraba aikoigi mihoi khambagi mathau tadrei MMTU meitai na S list chandava yade habagi pandamda wakhol manaba miyoi singa tanaraba madu amadi tungge generation asigi damakta khalaba tungda meitai traffic union warap ama laukhrai madudi meitai na S list chandavagi state lengang recommendation thadriba fawa election amata saruk yadaba amadi bot thadavagi thaba amata tawdabagi warep laurei lubasina election thibagi hak lagte amadi bot pidanaba complaint tawbagi mathau sitade citizen amu avagi hak adu phangdraba amadi hak tanjabagi tanja pidraba mafam aduda aikoigi mihut khanbagi mathau tadre haina MMTU youth wing gi convener hawvism surjit maite gi chero amana hairi chero asina makha taribidi maite na Indian constitution gi article 3421 gi matung ina S list chanaba hajuna state government recommendation thabiyo haina sahi taragani thoi hena khongjang sangsinduna lakli asabu khongsa ama amadi miyangi mifam kaya pangthokuna warep kaya lauraba matung center amadi state lenga mapu singda pisinduna taknaduna lakli aduba hajik phaba state recommendation thabiduna lairi central government state lenga recommendation atharak naba khangan bat laikrawachu state government khangsinadana thausadana hawjik tumina lairi mitai na S list chanba haibasi ko na lepkadaba nate haiba MMTU na munna khangi tawatupu Indian democracy da judiciary achisu ahum suba pillar gi manungda amani mashi laire haiba citizen khudimang na kaukthofam thokte mitai na S list chanbagi khongjang changsinbada atopa fur amatna athingba pibagi hak laite mamang dagi lamina lagaba kanglup kaya gi luchingba singasu phaminaduna mitai na S list chanbada mateng pangminaba haina chu yana khiba laikhrei adubu lautunaba manba maongda mitai na S list chanbada apanba pibasi pihaningdei Faminaraga thoknabagi sintaminasi hainasu MMTU gi maikaidagi appeal tarokli kwata khunawda central force ke post ama thamduna hanagum khunda laitaba yanaba chimbiyu manehar kwata khunawda army network central force singi post ama hangdoktuna mausagum khunda laitaba yanaba chimbiyu haina kwata khulgi village chairman nongthoba mandi hana phongdokhrei ngasi Manipur press club ta kwata khulgi khulakfam laisram erawanta yauna phangtokhiba paugi mifam aduda mani hana makhata na hai Manipur gi ngangkhoi ngakfa khul ama oiriba kwata khunau achi mamang sahi gi marsada PDF amadi Myanmar army ani gi marakta kana khut thoknarapodagi nupi angang kaya khun thadoktuna chenaba haukrabani hariba mafam achi Brahmadagi miyo kaya phawjilakpa amadi masa khangdaba miyo kaya amata silakpa thengnari matam sangna khul thadorakpa amadi ana ayik yorapa amadi megi ta humdagi state achida thokiba irang achina maram oiraga kwata khunau gi khunja sing lanjenaratuna kwata khunjau da lairakibani haidi Pamishinga unaba aduda sarau yakiba kwata khogi secretary Rasham Chanjoy na hai kwata khunau achi tangdu laitaba pamjaba violence pamjadaba yamna chamna Manipur gi numpokchi dade leiba khul amani haukiba tang taraga matoi gi numidangda kwata khunau de leiba khulgi khulafa amadi buda kauba miyo amagi yumai thare haiba pawa ama mofal khulgi ningthongna paw piraki maduda ahanbada hairakibadadi kwata khunau gi laifam ama leiba mafam adudagi lamai charakpadagi yum yaukibadagi akoina kanaba honai adubo kanba ngamkhide hana phongdokhi adubo anisuba statement da hairakpadadi maichapu adu yengluba matamda masa khangdaba me ahumna mai tharambani haiba khangba ngamkhi adubo akoi ubadagi makoi chengkhre haiba khangba ngamkhi hariba mofai ningthong phongdorok liba wafam achi akoi yaningdai maichapu achida makoi gi knowledge yodina yarongani hariba khul achida mofai amadi boyang haiba khul ani achi natana atopo khul amati laitei Ngarang Chief Minister na kwata da mi lenyadaba yum ama maichaki haiba wafam adu yaningde hainasu phongdorakhi Panchayati Raj Mikhal pangtokna Administrative Committee samlapagi mayokta yaningdaba phongdokhrei khongjang sangsingkhrei Democracy chapaleba amada Mikhal pangtokna ngami hajuna Administrative Committee khalabanina Lok Sabha Mikhal su pangtokna khanbiyu madu ngamdrabadi Lok Sabha Mikhal boycott tawroi hainingai leite haina Taubul Welfare Association ge Secretary Thokjam Birana phongdokhrei Wafam asing asi Bisnupur district ki tabuldo pangtokpa paugi mifam amada mahana phongdokhibani birana makha taraduna democracy chapaleba amada election tawduna mihut khanba haisi chatnade administrative committee khanbada hanagi PRI gi membership khandaba haibasi Panchayati Raj Act 1994 subsection 22 bu khongawnabani athubuda election tawbiyu administrative committee chatnaba yaroi administrative committee khanbagumna lakadriba Lok Sabha su mikhal pangtokna khangadabani Kariguma miyam ki apambagi mayokta thabak tawlabadi Lok Sabha mikhal boycott tawrokpa yai
DC Bisnupurna thokliba Administrative Committee ki order asida aramba kaya yaubana athubada DC ne chengdoktaba tarabadi logi mateng lauragani haiki. Amaramda Manipur Panchayat Raj Act 1994 Section 22 Amendment ki kanglon thugaiba Minister Thadu haina chingangai Gram Panchayat ki miyamna khongjang changchingki baga loina GP asiki Panchayat gar solon singkhrei. Chingangai awang lekai je leiba Panchayat gar mamang da chatagiba waka khongjang aduda saruk yakiba ayekpam ebempi chakna phongdokhibada BJP lenga asina democracy bu khongong na duna panchayat thamliba kanglongsin asi miyamna yaningdei matam changna panchayat raski mikhal pangthoktuna laklaba matung hanagi jira parisha pradhan amadi member sing leina nauna nomini amamam khalakpa laibak thibani job ka holder sing bu sahi ani ahum hena thabak suba kakthatlaba matung ngachi ngarang khakta nomini khan baga thabak paisilakpa asina takpadi lenga asina panchayat ki kanglongsin thugaire haiba mayek sengna takle haiki Aroibada makha tarakpo oina pangnikok paudagi khangatiraga amuk miyamna khulo tamjige Khut thoknabagi thoudokta NSCN-IM gi Lanmi ani Asok apan nangkhre Khut thoknabagi thoudok adu yaningde haiduna khunja singna leli chakhrei Bharat Sarkar ga santigi wari sanariba Nagaland da base tawba lalhabu ani NSCN-IM amadi ZUF ani gi marakta ngarang chawna khut thoknabagi thokhiba thoudok aduda NSCN-IM gi Lanmi ani Asok apan nangkhre hari Thoudok asigi matangda phangba pawgi matung inna Asok apan nangkhraba NSCN-IM gi Lanmi ani adu thoina khudong thiningai oidi hairi amaromda nomai kamnabagi thoudok adu thokraba matung nga nomaidang tokpa kawi kholgi khunja singna makoi mafam aduda shanti oine leiba pami khut thoknabagi thoudok adu yaningdei maikai animakna amuk hana khut thoknabiganu haiba kholau sing lauduna leli chakhi thoudok asigi matangda mafam asigi khunja singna phongdorakpagi matung inadi ZUF na domination area oina leriba mafam aduda NSCN-IM gi Lanmi sing changsilakpadagi khut thoknabagi thoudok adu thokibani maram aduna khunja singna mathakta haikiba masa masagi company singna lenyanaba amasung domination area singda changsinnadanaba haikiba wafam sing lalalhub ani aduna ngakna sakadavani karigumba hariba wafam sing adugi mayokta thabak tawrlabadi khunja singna lalalhub ani adugi mayokta leigani haiba wafam sing phongdonaki hana pawa sida makhatari Nakal amaromda ZUF amasung NSCN-IM anina ngarang nungti pung ahum long khut thoknakhiba thoudok adu ningthaukhonggi maningthangba chinggi sarukta miyamna nomoi kamnabagi makhol taba phangki maduda maikai adromda leiriba miyamna kuki khulai fiber singna maitai khultamna nomoi kapchilalabra haina chingnaba leibadagi khulngapa khunja kaya mafam aduda changsinki adum oinamak ZUF amasung NSCN-IM anigi marakta khut thoknaba oirambana maram oiraga khulngliba khunjasing mafam adudagi handokhi hainasu paw amana hairi ningsingba yai NSCN-IM amadi ZUF kangu anigi marakta khut thoknabagi thoudok aji Churchambo district ki manungchamba lokta project ki saru ama oiriba topa kawui khul amadi Jaikhulong village anigi marakta thokibani khut thoknaba adu charakna nungtipung ama romkhai halakpa aduwaidagi hauduna khut thoknarakibani